ꯂꯩꯁꯤ ꯂꯦꯝꯕꯤ ꯑꯁꯨꯝ ꯂꯦꯞꯂꯒ ꯌꯦꯡꯉꯝꯕꯗꯒꯤ ꯁꯪꯁꯤꯜꯂꯛꯂꯒ ꯂꯣꯏꯖꯤꯡꯒꯤ ꯈꯣꯡꯎꯞꯀꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯄꯤ ꯃꯥꯅ ꯊꯣꯛꯈꯤꯕꯒ ꯂꯣꯏꯖꯤꯡ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯉꯛꯏ꯫ ꯂꯦꯝꯕꯤ, ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯦ ꯑꯩꯅ ꯃꯨꯊꯠꯀꯅꯤ, ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ, ꯆꯥꯛꯇꯨ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯝ ꯊꯅꯝꯃꯨ꯫ ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯨ ꯁꯣꯛꯀꯅꯤ, ꯈꯤꯇꯪꯗꯤ ꯆꯥꯗ꯭ꯔꯗꯤ ꯀꯣꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯒꯦ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯅ ꯀꯥꯈꯤꯕꯗꯨ ꯅꯨꯄꯤꯗꯨ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯐꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯊꯦꯡꯂꯕꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯃꯂꯩꯌꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃꯁꯨ ꯈꯥꯝꯃꯤ꯫ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯅꯤ ꯂꯩꯔꯝꯃꯤꯗꯨ꯫ ꯎꯔꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯉꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗꯁꯨ ꯎꯔꯝꯗꯦ꯫ ꯀꯩꯐꯥꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯂꯩꯌꯥꯗꯨ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯀꯩꯐꯥ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯃꯝꯃꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯒꯥꯔꯤꯗꯨꯒꯤ ꯃꯇꯨꯡꯗ ꯈꯛ ꯎꯍꯧꯔꯝꯃꯤ꯫ ꯀꯩꯐꯥ ꯒꯦꯠꯇꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯐꯣꯟꯗ ꯄꯨꯡ ꯌꯦꯡꯕꯗ ꯇꯥꯔꯝꯂꯤꯕ ꯄꯨꯡꯗꯨꯒ ꯃꯊꯛꯇ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯀꯥꯈꯠꯈ꯭ꯔꯤꯕ ꯃꯂꯩꯌꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯌꯨꯝꯁꯦ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤ꯫ ꯍꯣꯏꯗ, ꯃꯣꯏꯁꯨ ꯃꯣꯏꯒꯤ, ꯑꯩꯅ ꯑꯩꯒꯤ꯫ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯤꯕꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯉꯥꯏ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯇꯨꯝꯃꯝꯃꯗ꯭ꯔꯅꯦ ꯃꯥꯕꯣ? ꯊꯦꯡꯉꯦꯗ, ꯌꯦꯠꯁꯤꯟꯕꯤꯔꯔꯣꯏ, ꯄꯣꯊꯥꯖꯔꯁꯅꯨ꯫ ꯂꯩꯃꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯑꯒ, ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕ꯭ꯔꯥ ꯅꯪ? ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯏꯃꯥ, ꯍꯪꯉꯤꯕ ꯋꯥꯍꯪꯗꯨ ꯃꯐꯝ ꯑꯣꯟꯅꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯋꯦꯅ ꯅꯣꯏꯁꯨ ꯃꯇꯧ ꯇꯝꯕ ꯌꯥꯕ꯭ꯔꯣ? ꯀꯩꯐꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯏꯆꯥ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯗꯦ, ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯀꯨꯁꯤ ꯔꯥꯁꯤꯗꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯏꯖꯤꯡꯗꯨ ꯃꯀꯣꯛ ꯆꯤꯛꯂꯞ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯛꯑꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯑꯒ, ꯌꯥꯕꯣꯡꯆꯥꯅ ꯄꯨꯡ 10ꯗ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯣꯏꯖꯤꯡ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯕꯅꯤ꯫ ꯆꯍꯤꯗꯗꯤ ꯃꯥꯅ ꯈꯔ ꯍꯜꯂꯕꯁꯨ ꯃꯔꯤꯗꯗꯤ ꯀꯩꯐꯥꯅ ꯑꯃꯨꯛ ꯃꯊꯛ ꯊꯣꯡꯕ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯉꯥꯡꯂꯛꯀꯗꯧꯕꯗꯨꯒꯤꯅꯤ꯫ ꯂꯣꯏꯁꯤꯜꯂꯨ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯂꯩꯁꯤ ꯂꯦꯝꯕꯤ ꯃꯊꯟꯇ, ꯈꯣꯏ ꯌꯥꯃꯨꯡ ꯆꯥꯕꯗꯤ ꯀꯤꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩ ꯁꯣꯝꯗ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯥꯈꯠꯂꯛꯏ꯫ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤ ꯋꯥꯗꯨ ꯂꯣꯏꯖꯤꯡꯅꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯂꯩꯁꯤ ꯂꯦꯝꯕꯤꯅꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅꯔꯒ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯂꯩꯁꯤ ꯂꯦꯝꯕꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯑꯣꯏꯅ ꯊꯣꯛ ꯀꯥꯈꯠꯈꯤ꯫ ꯂꯣꯏꯖꯤꯡ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯉꯛꯏ, ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯉꯥ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯒ ꯂꯥꯛꯂꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯍꯔꯥꯎꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯣꯡꯎꯞꯇꯨꯕꯨ ꯋꯥꯡꯃꯟꯗ꯭ꯔꯣ, ꯇꯨ ꯂꯥꯛꯇꯅ ꯇꯧꯔꯗꯤ? ꯂꯣꯏꯖꯤꯡ ꯋꯥꯗꯨꯗ ꯂꯩꯁꯤ ꯂꯦꯝꯕꯤꯗ ꯌꯦꯡꯉꯛꯏ꯫ ꯅꯍꯥꯟꯒꯩ ꯑꯗꯨꯝ ꯇꯣꯡꯉꯤꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ꯫ ꯌꯥꯃꯨꯡꯆꯥ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯒꯤ ꯂꯥꯛꯏꯅꯤ꯫ ꯉꯥ ꯂꯩꯔꯛꯄꯅꯤ, ꯅꯦꯅꯦ ꯍꯥꯎꯅ ꯊꯣꯡꯉꯨ, ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯍꯜꯂꯛꯀꯅꯨꯀꯣ꯫ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯤꯗꯨꯅ, ꯍꯣꯏ ꯍꯣꯏ ꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯂꯧꯔꯒ ꯆꯪꯈ꯭ꯔꯦ ꯂꯩꯃꯅ꯫ ꯅꯈꯣꯏ ꯌꯥꯃꯨꯡꯆꯥꯗꯤ ꯃꯊꯛꯇ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯔꯨꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯀꯥꯈꯠꯂꯨꯒꯦꯔꯥ ꯀꯨꯝꯃꯛꯄ ꯉꯥꯏꯒꯦꯔꯥ ꯑꯃ ꯇꯧꯔꯣ꯫ ꯀꯥꯈꯠꯂꯒ ꯎꯅꯔꯨꯕꯅ ꯐꯅꯤ꯫ ꯍꯣꯔꯦꯟ ꯐꯝꯃꯒ ꯂꯩꯊꯣꯛꯎꯔꯒ ꯀꯥꯔꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣꯅ ꯇꯧꯔꯛꯑꯗꯤ ꯑꯩ ꯇꯜꯂꯤ꯫ ꯀꯤꯗꯤ ꯀꯤꯕ꯭ꯔꯥ ꯅꯪ? ꯀꯤꯕ ꯈꯛ ꯅꯠꯇꯦ, ꯍꯩꯅꯗꯕꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤꯗꯤ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯒ ꯂꯣꯏꯖꯤꯡꯒꯗꯨ ꯃꯊꯛꯇ ꯀꯥꯔꯛꯂꯤ꯫ ꯀꯩꯐꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯤ꯫ ꯆꯪꯉꯣ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯒ ꯂꯣꯏꯖꯤꯡꯒꯗꯨ ꯐꯠ ꯐꯠ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯊꯣꯡꯗꯨ ꯍꯥꯡꯉꯒ ꯆꯪꯉꯛꯏ꯫ ꯂꯩꯁꯤ ꯂꯦꯝꯕꯤꯁꯨ ꯇꯞꯅ ꯃꯇꯨꯡꯗ ꯆꯪꯉꯛꯏ꯫ ꯀꯩꯐꯥ ꯃꯥꯒꯤ ꯁꯦꯜꯐꯇꯨꯗ ꯄꯣꯠꯆꯩ ꯍꯥꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯏ꯫ ꯂꯥꯛꯇꯤ ꯂꯥꯛꯏꯗꯅ, ꯐꯝꯃꯨꯁꯤꯗ꯫ ꯀꯅꯥꯅꯣ ꯂꯥꯛꯏꯕꯣ? ꯐꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯤ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯐꯥꯅ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫
ꯎꯍꯧꯗꯕꯗꯨꯗ ꯂꯩꯁꯤꯂꯦꯝꯕꯤ ꯀꯩꯐꯥꯗ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯐꯥꯅ ꯅꯣꯏ ꯑꯅꯤꯁꯤ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯁꯨ ꯀꯩꯒꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯁꯤꯟꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯁꯨ ꯅꯨꯄꯤꯁꯤꯅ ꯆꯤꯡꯅꯒꯜꯂꯦ ꯍꯥꯏꯔꯗꯤ ꯌꯨꯝꯗ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯈꯔ ꯍꯥꯟꯅ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯣ? ꯅꯣꯏꯅ ꯌꯨꯝ ꯄꯥꯟꯕꯁꯤ ꯑꯩꯈꯣꯏ ꯌꯥꯎꯐꯝ ꯊꯣꯛꯄ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯔꯒ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯈꯥꯏꯒꯤ ꯈꯥꯏꯅꯔꯣ꯫ ꯌꯥꯃꯨꯛꯆꯥ, ꯂꯣꯏꯖꯤꯡꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯀꯩꯐꯥꯅ ꯀꯩꯗꯧꯅꯅꯤ? ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯥꯎꯅꯗꯣꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯁꯥꯗ꯭ꯔꯦꯗꯅ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯆꯥꯗꯨ ꯌꯣꯛꯑꯒ ꯂꯩꯔꯁꯨ ꯌꯥꯏ꯫ ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯅꯕꯥꯅꯤ ꯂꯩꯃꯤꯟꯅꯕꯗ ꯆꯥꯟꯅꯗ꯭ꯔꯤ꯫ ꯂꯣꯏꯖꯤꯡꯗꯨ ꯑꯇꯩ ꯋꯥꯗꯤ ꯇꯥꯍꯧꯗ꯭ꯔꯒ ꯑꯉꯥꯡ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯍꯦꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁꯥꯎꯔꯞ ꯇꯧꯅ ꯌꯥꯝ ꯉꯛꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯛꯀꯅꯨ꯫ ꯀꯩꯅꯣ ꯍꯥꯏꯔꯤ ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡ? ꯂꯦꯝꯕꯤ, ꯏꯕꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ? ꯍꯪꯉꯛꯀꯅꯣ ꯑꯩꯉꯣꯟꯗ꯫ ꯀꯩꯐꯥꯅ ꯂꯦꯝꯕꯤ, ꯂꯩꯁꯤꯂꯦꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯗꯤ ꯁꯦꯜꯗꯪ ꯈꯟꯕꯅꯤ, ꯑꯩꯒꯤ ꯀꯔꯤꯝ ꯈꯟꯕ ꯃꯤ ꯅꯠꯇꯦ꯫ ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯦꯁꯦꯖ ꯊꯥꯈꯤꯕꯗꯣ ꯌꯦꯡꯉꯤꯔ ꯌꯦꯡꯗ꯭ꯔꯤꯔꯁꯨ ꯈꯪꯗꯦ, ꯍꯣꯏ ꯃꯥꯏ ꯀꯔꯤꯝ ꯍꯥꯏꯗꯦ꯫ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯋꯥꯂꯠꯀꯅꯣꯅ? ꯃꯣꯏ ꯏꯃꯥ ナꯕꯒꯤ ꯆꯠꯄꯗ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ꯫ ꯆꯠꯂꯦ ꯍꯥꯏꯔꯦ ꯐꯔꯦ, ꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯍꯟꯕꯒꯤ ꯃꯊꯧꯅ ꯀꯔꯤ? ꯃꯥꯅꯁꯨ ꯃꯤꯁ ꯀꯣꯜꯗꯨ ꯄꯤꯔꯒ ꯐꯣꯟꯗꯨ ꯊꯤꯕ ꯌꯥꯏ꯫ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯐꯣꯟꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯀꯔꯤ ꯊꯥꯔꯛꯏ ꯍꯥꯏꯅ ꯌꯦꯡꯕꯗꯁꯨ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯈꯤꯕꯒꯤ ꯂꯩꯔꯝꯃꯤ꯫ ꯀꯩꯐꯥꯅ ꯀꯥꯏꯅꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯅꯧ, ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯈꯨꯗꯛꯇ ꯄꯤꯔꯛꯄ ꯄꯥꯎꯗ ꯍꯥꯏꯔꯝꯕ ꯀꯥꯎꯕꯁꯦ ꯑꯗꯨꯝ ꯊꯣꯛꯀꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯅ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯁꯨ ꯌꯥꯅꯤ, ꯅꯁꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯌꯥꯎꯕ ꯐꯣꯟꯒꯨꯝꯕꯁꯤꯗꯤ ꯃꯤꯉꯣꯟꯗ ꯁꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯂꯣꯏꯖꯤꯡꯅ ꯑꯇꯩ ꯑꯦꯞꯁꯇꯗꯤ ꯀꯩꯁꯨ ꯆꯪꯕ ꯌꯥꯔꯣꯏꯗ, ꯄꯥꯁꯋꯥꯔꯗ ꯂꯣꯏꯅ ꯊꯝꯖꯤꯟꯕꯅꯤꯅ꯫ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯊꯥꯔꯛꯑꯝꯃꯤꯁꯦ? ꯑꯉꯥꯡ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯂꯦꯝꯕꯤ? ꯀꯩꯐꯥꯗꯣ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯗꯥꯗꯨ ꯃꯄꯥ ꯑꯣꯏꯗꯧꯔꯦ꯫ ꯑꯁꯦꯡꯕ꯭ꯔꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯛꯏ꯫ ꯂꯣꯏꯖꯤꯡ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯃꯊꯥꯗ ꯁꯤꯖꯤꯠ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ, ꯃꯇꯨꯡꯗꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨꯀꯣ꯫ ꯃꯦꯁꯦꯖꯁꯨ ꯌꯦꯡꯕ ꯈꯔ ꯈꯔ ꯇꯝꯃꯣ ꯗꯗꯥꯁꯨ꯫ ꯍꯣꯏ, ꯉꯁꯤꯗꯒꯤ ꯌꯦꯡꯉꯒꯦ꯫ ꯑꯗꯣ ꯗꯣꯛꯇꯔꯗꯗꯤ ꯆꯠꯂꯨꯔꯕ꯭ꯔꯣ? ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯅꯨꯃꯤꯠ ꯍꯨꯝꯅꯤꯕꯨ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯉꯝꯃꯤꯅꯦ꯫ ꯆꯠꯂꯨꯔꯦ, ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯊꯕꯛ ꯑꯋꯥꯕ ꯁꯨꯒꯅꯨ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯃꯅꯅꯦ, ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯕ? ꯑꯉꯥꯡꯁꯦ 2ꯅꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯑꯍꯥꯟꯕ ꯂꯧꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗꯨ ꯂꯧꯊꯣꯔꯛꯂꯒ ꯂꯣꯏꯖꯤꯡꯗ ꯌꯦꯡꯍꯜꯂꯤ꯫ ꯂꯣꯏꯖꯤꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯋꯥꯈꯜ ꯋꯥꯍꯟꯕ ꯌꯥꯗꯦ, ꯏꯆꯥꯗ ꯃꯁꯥ ꯁꯣꯛꯀꯅꯤ, ꯈꯪꯉꯕ? ꯂꯩꯁꯤꯂꯦꯝꯕꯤ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯀꯩꯐꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯐꯠ ꯆꯪꯉꯛꯑꯒ ꯈꯠꯅꯔꯔꯣꯏꯅ ꯌꯥꯅꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯂꯣꯏꯖꯤꯡꯒ ꯂꯩꯁꯤꯂꯦꯝꯕꯤꯒꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥ ꯃꯥꯒꯤ ꯁꯤꯠꯇꯨꯗ ꯐꯝꯃꯒ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯔꯤꯕ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯉꯒ ꯂꯩ꯫ ꯅꯣꯡꯁꯥꯕꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯂꯟꯂꯩꯃꯒꯤ ꯃꯕꯣꯛꯇꯨ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯀꯦꯇꯔꯦꯛꯀꯤ ꯑꯣꯄꯔꯦꯁꯟꯗꯨꯁꯨ ꯑꯊꯨꯕꯗ ꯇꯧꯊꯣꯛꯑꯁꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯟꯂꯩꯃꯅ ꯏꯃꯪ ꯃꯪꯕꯗꯨ ꯎꯕꯗ ꯅꯣꯡꯁꯥꯕꯅ ꯂꯟꯂꯩ, ꯀꯧꯔꯤꯒꯗꯨ ꯇꯥꯗꯕꯗꯧꯅ ꯂꯩꯕꯗꯨꯗ ꯅꯣꯡꯁꯥꯕꯅ ꯂꯟꯂꯩꯃ, ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯦ? ꯃꯤꯅ ꯉꯥꯡꯕꯗꯤ ꯇꯥꯗꯦ, ꯅꯪꯀꯣ ꯀꯩꯗꯧꯔꯒꯦ? ꯑꯕꯣꯛꯀꯤ ꯑꯣꯄꯔꯦꯁꯟꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯈꯟꯗꯦꯗ, ꯑꯗ ꯈꯟꯗꯕ ꯌꯥꯔꯣꯏꯗꯕ ꯑꯃ ꯂꯩꯕꯗꯣ ꯈꯟꯕ ꯋꯥꯅꯤ꯫ ꯅꯣꯡꯁꯥꯕ ꯅꯣꯛꯂꯒ ꯑꯩ ꯂꯩꯁꯤꯗꯤ, ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯑꯩꯁꯦ ꯗꯣꯛꯇꯔ ꯍꯣꯏꯔꯣꯝꯗꯒꯗꯤ ꯐꯅ ꯐꯖꯅꯗꯤ ꯉꯥꯡꯅꯔꯝꯃꯔꯣꯏ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯔꯤ꯫ ꯇꯜꯂꯀꯥꯟꯗ ꯃꯥꯏꯅ ꯇꯣꯛꯆꯒꯦꯅꯤ, ꯌꯥꯝ ꯈꯟꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯑꯕꯣꯛꯁꯦ ꯇꯨꯝꯃ ꯃꯥꯜꯂꯤ꯫ ꯒꯥꯔꯤ ꯇꯣꯡꯉꯗꯤ ꯍꯦꯛꯇ ꯎꯏꯕꯅꯦ ꯑꯕꯣꯛꯇꯤ꯫ ꯀꯔꯤ ꯀꯔꯤ ꯂꯩꯈꯤꯁꯤꯒꯦ? ꯅꯣꯏ ꯁꯤꯗ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ, ꯌꯥꯔꯅꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯑꯗꯣ ꯀꯨꯏꯅ ꯀꯣꯏꯅꯗꯅ ꯗꯦꯠ ꯆꯠꯇꯅ ꯒꯤꯐꯀꯁꯨ ꯑꯝꯇ ꯄꯤꯅꯈꯤꯗ꯭ꯔꯦ ꯏꯕꯥꯅꯤꯗꯤ꯫ ꯑꯗꯨꯝ ꯄꯨꯡꯁꯝ ꯁꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯐꯨꯔꯤꯠꯂ ꯀꯩꯅꯣꯝꯇꯗꯤ ꯂꯩꯒꯦꯗꯅ꯫ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ, ꯐꯨꯔꯤꯠꯇꯩ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤꯁꯤꯗꯤ ꯗꯣꯛꯇꯔ꯫ ꯑꯗꯣ ꯁꯤꯅ ꯀꯅꯥꯏ ꯒꯥꯔꯤꯅꯣ ꯑꯃꯨꯛ? ꯑꯩꯈꯣꯏ ꯏꯆꯟꯒꯤꯅꯤ꯫ ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯧꯕ ꯍꯩꯕꯣꯏꯔꯦ? ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ꯫ ꯅꯪꯁꯨ ꯇꯝꯕꯤꯅꯤꯗ꯫ ꯀꯩꯗꯧꯅꯗꯣꯏꯕ? ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯊꯧ ꯁꯥꯟꯅꯧ ꯍꯥꯏꯔꯣ?
ꯅꯣꯡꯁꯥꯕꯗꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯑꯄꯪꯕꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯐꯔꯛ ꯇꯥꯗꯅ ꯊꯤꯟꯕꯤꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯅꯊꯟ ꯆꯠꯆꯔꯁꯨ ꯌꯥꯅꯕꯅꯤꯅꯦ. ꯆꯠꯂꯣꯏ ꯏꯊꯟꯇꯅꯒ. ꯗꯣꯛꯇꯔꯅ ꯁꯪꯉꯀꯥꯟꯗ ꯑꯗꯨꯝ ꯆꯠꯅꯤ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ. ꯑꯁꯨꯝꯅ ꯂꯟꯂꯩꯃ ꯍꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯂꯟꯂꯩꯃꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯗꯒꯤ ꯀꯨꯝꯍꯧꯔꯤ. ꯃꯕꯣꯛꯄꯨ ꯁꯝꯕꯤꯔꯒ ꯆꯪꯉꯛꯏ. ꯃꯕꯣꯛꯄꯨ ꯃꯌꯨꯝꯗ ꯆꯪꯍꯜꯂꯝꯂꯒ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯤ. ꯄꯛꯆꯥꯎꯒꯤ ꯃꯃꯥꯗꯨꯁꯨ ꯂꯩꯔꯝꯃꯤ. ꯀꯨꯏꯔꯕꯅꯤ ꯊꯦꯡꯅꯈꯤꯗꯕ. ꯃꯆꯥꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯕꯅꯤ. ꯌꯦꯡꯕꯗ ꯐꯤꯕꯝꯁꯨ ꯁꯣꯛꯑꯝꯃꯤ. ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃ ꯏꯊꯣꯛ ꯊꯣꯛꯑꯝꯗ꯭ꯔꯦ. ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ ꯂꯟꯂꯩꯃꯗ. ꯂꯟꯂꯩꯃ ꯌꯥꯔꯤꯕ ꯃꯈꯩ ꯀꯥꯟꯅꯗꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯎꯁꯤꯟꯅꯗ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ ꯍꯥꯏꯔꯛꯏ. ꯏꯗꯣꯝꯆꯥ, ꯑꯂꯨ ꯀꯦꯖꯤ 2 ꯈꯛꯇ ꯂꯧꯒꯦ. ꯆꯥ ꯃꯅꯥ ꯑꯃꯒ. ꯄꯤꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ. ꯍꯣꯏ ꯏꯗꯣꯝꯆꯥ. ꯄꯛꯆꯥꯎꯒꯤ ꯃꯃꯥꯗꯨ ꯀꯣꯆꯤ ꯑꯃ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ. ꯌꯨꯝꯒꯤ ꯑꯍꯟꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ. ꯀꯣꯏꯆꯠ ꯆꯠꯇꯅ ꯇꯧꯕ ꯃꯤ ꯌꯥꯝꯅ ꯂꯩ. ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗꯗꯅ ꯊꯥꯗꯣꯛꯑꯕ ꯀꯔꯤꯅꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ. ꯂꯟꯂꯩꯃ ꯈꯨꯝꯒꯦ ꯇꯧꯕꯗ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣꯗ ꯏꯅꯦ, ꯏꯄꯥ ꯁꯤꯔꯦ ꯏꯃꯥ ꯁꯤꯔꯦꯅ ꯁꯨꯝ ꯈꯟꯖꯤꯟꯗꯅ ꯂꯩꯒꯗ꯭ꯔꯣ? ꯑꯩꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤ. ꯏꯅꯦꯒꯤ ꯏꯆꯥꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯔꯤ. ꯃꯤꯒꯤ ꯃꯄꯥꯗꯨꯗꯤ ꯅꯣꯏꯒꯤ ꯁꯦꯜꯅ ꯁꯤꯡꯕ ꯌꯥꯗꯧꯕ ꯅꯠꯇꯦ. ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯟ ꯈꯔ ꯆꯣꯏꯕꯤꯔꯕ꯭ꯔꯥ ꯀꯩꯅꯣ? ꯄꯛꯆꯥꯎ ꯃꯃꯥꯗꯨ ꯄꯩꯔꯝꯃꯒ ꯆꯠꯈ꯭ꯔꯦ. ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯂꯟꯂꯩꯃꯗ ꯍꯥꯏꯔꯛꯏ. ꯃꯁꯛ ꯑꯁꯤꯒ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ? ꯁꯦꯁꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯣꯠꯇꯣ. ꯂꯟꯂꯩꯃ ꯄꯣꯠꯇꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯖꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯪꯉꯒ ꯐꯝꯃ ꯂꯩꯔꯤꯗꯨ ꯏꯪꯈꯣꯜꯗꯒꯤ ꯃꯅꯦꯇꯣꯟꯗꯨꯅ ꯎꯔꯗꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ. ꯑꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯂꯟꯂꯩꯃ ꯈꯨꯝꯃꯛꯇꯦ. ꯀꯅꯥꯒ ꯊꯦꯡꯅꯔꯛꯀꯦ? ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯅꯤ? ꯀꯩꯁꯨ ꯍꯥꯏꯗꯦꯗꯅꯤꯅꯦ. ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ. ꯃꯅꯦꯗꯨ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯁꯨ ꯍꯪꯖꯤꯜꯂꯛꯂꯝꯗꯦ ꯇꯞꯅ. ꯍꯣꯏ ꯆꯪꯉꯣ. ꯂꯟꯂꯩꯃ ꯆꯪꯈ꯭ꯔꯦ. ꯃꯅꯦꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗ ꯃꯥꯏ ꯅꯨꯄꯥꯗꯨ ꯀꯥꯏꯅꯦꯇꯤꯛꯇꯨ ꯊꯧꯖꯤꯜꯂꯛꯏ. ꯏꯃꯥ ꯍꯣꯏꯗꯤ? ꯏꯃꯥꯗꯤ ꯏꯃꯨꯡꯗ ꯄꯣꯊꯥꯔꯤ. ꯀꯔꯤ ꯍꯥꯏꯔꯛꯖꯥꯠꯅꯣ? ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯁꯤ ꯍꯥꯏꯔꯛꯑ ꯃꯥꯜꯂꯦ. ꯐꯔꯦ, ꯇꯧꯊꯣꯛꯑꯁꯤ. ꯑꯕꯦꯝꯃꯗꯤ? ꯏꯃꯨꯡꯗ ꯆꯥ ꯂꯣꯟꯅꯤꯅ ꯆꯪꯈꯤꯕꯅꯤ. ꯃꯈꯣꯏ ꯕꯕꯥ, ꯑꯩꯗꯤ ꯑꯕꯦꯝꯃꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯁꯨꯡꯉꯝ ꯉꯝꯗꯦ. ꯌꯨꯝꯁꯦ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯥꯗ ꯑꯣꯏꯅ ꯂꯩꯔꯁꯦ ꯍꯥꯏꯔꯁꯤꯔꯁꯨ ꯃꯍꯥ ꯏꯕꯦꯝꯃꯗꯨ ꯂꯩꯕꯅꯤꯅ ꯉꯝꯗꯦ. ꯃꯔꯥꯏꯕꯛꯇꯤ ꯌꯥꯝꯅ ꯊꯤꯔꯕꯅꯤ. ꯑꯗꯨꯅꯤꯅꯦ, ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕꯤꯔꯒꯦ ꯉꯥꯛꯇꯅꯤ. ꯑꯗ ꯑꯃꯨꯛ ꯅꯨꯄꯤꯅꯁꯨ ꯈꯔ ꯈꯤꯠ ꯍꯦꯟꯕꯅꯤ. ꯑꯥꯗ ꯂꯩꯕꯒꯤ ꯋꯥꯗꯨ ꯍꯧꯗꯣꯛꯑꯒꯗꯤ ꯌꯦꯡꯉꯨ. ꯍꯣꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒꯦ. ꯀꯔꯤꯅꯣ ꯄꯨꯔꯛꯏꯁꯤꯡꯁꯤꯕꯣ? ꯌꯦꯟ ꯃꯆꯤꯟꯖꯥꯛꯅꯤ. ꯊꯩꯕꯣꯡ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯄꯅꯤ. ꯂꯥꯏꯗ ꯀꯠꯂꯨ. ꯍꯩꯃꯥ, ꯑꯩꯈꯣꯏ ꯊꯩꯕꯣꯡ ꯃꯨꯜꯂꯕꯣꯏꯔꯦ. ꯐꯔꯦ. ꯑꯩ ꯁꯪꯒꯣꯜꯂꯣꯝꯗ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ. ꯍꯣꯏ. ꯃꯥꯃꯗꯨꯅ ꯁꯪꯒꯣꯜꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯑꯗꯨꯒ ꯃꯅꯦꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ. ꯁꯅꯔꯦꯝꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯄꯒ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨ ꯆꯪꯉꯛꯑꯒ, ꯃꯦꯗꯥꯝ, ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ. ꯁꯅꯔꯦꯝꯕꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯦꯞꯄꯒ, ꯒꯥꯔꯤ ꯐꯪꯒꯗ꯭ꯔꯣ ꯅꯪꯕꯣ? ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯆꯠꯇꯣꯏ ꯇꯧꯔꯤꯗꯨꯕꯣ? ꯀꯔꯤ ꯂꯩꯔꯒꯦ? ꯏꯃꯥ ꯍꯣꯏꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯨꯒꯦ ꯇꯧꯕꯅꯤ. ꯖꯤꯄꯦ ꯄꯥꯏꯕꯁꯨ ꯀꯅꯥꯝ ꯂꯩꯇꯦ. ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯤ ꯄꯥꯏ. ꯑꯗꯣ ꯃꯤꯉꯣꯟꯗ ꯊꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯌꯥꯅꯤ ꯃꯦꯗꯥꯝ. ꯂꯥꯁ ꯒꯥꯔꯤ ꯆꯠꯂꯝꯈꯤꯔꯣꯏ. ꯀꯨꯏꯅ ꯂꯩꯔꯛꯑꯣꯏꯒꯦ. ꯍꯣꯏ. ꯆꯠꯂꯨꯔꯣ. ꯚꯔꯥꯗꯤ ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯅꯤ ꯃꯦꯗꯥꯝ, ꯌꯥꯎꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯊꯣꯛꯈꯤꯕꯗꯨ ꯁꯅꯔꯦꯝꯕꯤꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯅꯨꯄꯤꯗꯨ ꯐꯣꯟꯗ, ꯊꯣꯛꯂꯛꯑꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ. ꯀꯩꯅꯣ? ꯃꯥꯟꯅꯕ ꯍꯥꯏꯕꯗ ꯃꯇꯝ ꯆꯪꯉꯤꯅꯤ ꯀꯩꯅꯣ. ꯍꯣꯏ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕ. ꯑꯁꯨꯝꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯂꯤ ꯈꯪꯉꯝꯗꯦ. ꯒꯦꯠꯇꯒꯤ ꯁꯅꯔꯦꯝꯕꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗ ꯅꯨꯄꯤꯗꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯀꯥꯔ ꯑꯃꯨꯕ ꯑꯃꯗ ꯀꯥꯈꯠꯈ꯭ꯔꯦ. ꯑꯗꯨꯒ ꯆꯠꯈ꯭ꯔꯦ. ꯒꯥꯔꯤ ꯊꯧꯈꯤꯕ ꯃꯤꯁꯛꯇꯨ ꯍꯥꯏꯐꯦꯠ ꯎꯍꯧꯏ. ꯅꯣꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯣ? ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯇꯨꯅ ꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯝꯗꯦ. ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯆꯪꯉꯛꯄꯗꯨꯗꯅ ꯍꯦꯟꯅ ꯁꯅꯔꯦꯝꯕꯤ ꯄꯥꯈꯠꯈ꯭ꯔꯦ. ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯃꯝꯗꯦ. ꯉꯥꯟꯕꯁꯨ ꯃꯥꯅ ꯍꯜꯂꯛꯄꯗ ꯁꯅꯔꯦꯝꯕꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯁꯪꯁꯤꯟꯗꯨꯅ ꯃꯁꯥꯗ ꯊꯦꯡꯉꯨꯕꯅꯤ. ꯁꯅꯔꯦꯝꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?
ꯑꯩꯅꯤꯅꯦ ꯁꯤ ꯀꯩꯒꯤꯅꯣ ꯗꯗꯥ ꯐꯣꯟ ꯇꯧꯕꯗꯁꯨ ꯄꯥꯏꯔꯛꯇꯦ ꯌꯨꯝ ꯌꯧꯗꯧꯔꯦꯅ ꯄꯥꯏꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯗꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯀꯝꯗꯧꯅꯤ ꯍꯩ ꯍꯩꯍꯩꯗꯦꯅꯦ ꯀꯔꯤꯅꯣ ꯁꯅꯔꯦꯡꯕꯤꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯃꯤ ꯉꯥꯟꯕ ꯃꯨꯟꯅ ꯇꯥꯔꯒ ꯑꯣꯏꯔꯝꯃꯣꯏꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜꯅ ꯁꯨꯛꯅ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯍꯧꯔꯕꯅꯤ ꯗꯗꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕ ꯇꯧꯅꯨ ꯁꯅꯔꯦꯡꯕꯤꯒꯤ ꯋꯥꯗꯨꯗ ꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩ